Akasbani Imphal, Wahengbam Rajesh na pau pajari, ahanbada maroiba pau. Water Resources Mantri Awangbo New Mine Hari. Manipur Masa Singna Zatluba Mapam Singda Makoi Haitui Singtoiba Adubu, Mapam Madugi Miamna Singtanai. Tribal Lucingba Singna, Ning Tamnabagi Damak Tatsanchilamba Kongjang, Tungi Horaliba Mirol Singda, Kanganabagi Damak, Janjatia Gaurab Dibas Pangtokpani Haina, Kendrigi Mantri Dr. R.K. Ranjan Hari. भारत की अहम प्रधानमंत्री जवाहरलाल नेहरू की चामा कुंट्राहुम दुइसुबा मपोक कुमोनबु लेबाक सिनबा थुंगबदा हयेंग अंगांगे नुमित हाइना पांगतोकदोरी केंद्र ना हाइरी अवांग नोंपोक लमदम असी ऑयल पाम थाबगी ख्वाइदगी चुनबा मफमनी लमदम असिदा ऑयल पाम की नर्सरी सेमनबा अमसुंग थाउक सुंफम फैक्टरी लिंगनबा थौरांग पाइकले अमसुंग इंग्लैंड ना पाकिस्तान बु माइथीबा पीदुना T20 वर्ल्ड कप क्रिकेट टाइटल लौरे Water Resources Mantri Awangbo Niumaina Hairi. Manipur Masa Singna Satluba Mapam Singda, Makwegi, Aitui Singtoiba Adubu, Mapam Madugi Miamna, Singtanai. Adumoinamak, Lamdam Masidadi, Makwegi Haitui Singtoiba Sing Adu, Nintina, Utopangamde. Imphal iski nila kutida leba Arban Hata Satariba, Manipur International Textile Expo Manitex Lissingani Kuritogi Ngasigi Torum the Saru Yaradna. Mantrin Hai, Hauzikti Rise Asida Karigumba Kumai Fiong, Ama Hek Pang Topa Matamda, Lam Koiba Sing Lak Pahore. Mangnai asigumba festival ama pangtopada mapan lebak amasung atay raija singi mihut yawbasi mamangda kaya uramde adubo haujikti makoi sing festival asida mapungphana saruk yaba thengnare Mantri Nahai, Mukhyamantri Nongthomam Biren Lucingba Sarkar Asina, Achetpa Pirep, Amagaloina, Lamdamasda Mayok Naramba Kudong Sadabasing Adu Koknaba Taurang Kya Paikatli. Sahi Taruki Mamang the Oiramba Manipur Aduga Yangarubada Haujiti Awan Bakaya Uba Pangle. Sahi Kayagi Mamang the Awan Basing Asi Layram Labadi, Manipur Chakot Lambirom the Kumang Yangna, Sangsilam Gadabani. Haujik Chakot Lambi Makairom the Sangsilib Asi Leptana, Sangsinaba, Honaminasi, Siri Awang Bonahai. Ngasi ko yimay bel sinna makhwena phazarba phi miyam puthokpa miyam sisu ngasi de miyam prithvi miyam da utpangame mayam na yam pamjai hai akho gi puthok miyam se the price doesn't matter but there is only one the products demand is much higher than the supply that we can give. I have seen a very small entrepreneurs who have been making good earnings. Their only problem is procuring or getting raw materials. And then support from the government. Nasi akhoi honorable chief minister ki luching makhada startup haudok tuna natraga akhisabi mayam ki damak ta loan pithok tuna ngasi di yari makhe promote tona gai honari basi makhata na sumaina chathar bakanda mayam ki punchi si ahongba kyamrum lakni ngasi su lakpa haure much more asidagi hena phazaba lakni habse egi thazabani. Manitex Lissingani Kunitogi Ngasigi Mapani Chanba Numit Asi, Tamenglong Amasung None Jila Hina Pangtokli, Ngasigi Toramatu the Manipur Handloom and Handicrafts Development Corporation Chairman, KS Ibomcha Hill Areas Committee Chairman, D. Gangmaisu Saruyaki. Consumer Affairs Amasung Public Distribution Mantri L. Susindro Mitay Ngasi, SDO Sawambungi Office Complex Sangakre. Toram the Wangang Mada Sri Susindro Nahai, Sarkari Karmachari Karana, Napsagi Makada Yeliba Siang Lobugi Tabak Chatariba Si, Tokpiduna, Lairaba Musing the Mapungpana Panganaba Honasi. Manghai, Lamdamasta Putoliba Po, Sarkana, Wansindura, Miam the Panganaba Honari. Imphal is skin napet Palida Lady by FCS Godown Maninda, Lampanglabadi, Sarkagi Oina, Y Papam, Ontonaba Honagani, Lamasi Lonaba Honabada, Mapamasigi, Emelena, Daita Lobina Basu, Mantrina, Apil Tori. Ngasigi Tauramadu the Manipur Handloom and Handicrafts Development Corporation Chairman KS Ibomcha Charuyaki. Kendrigi Mapan Toroma Masung Siksha Raija Mantri Dr. Raskumar Ranjan Singh Nahari, Laibak Amat Chokotaba Honabada, School Singi Chauraba Togdang Lay, Masigi Matakta, Oza Singi Daita Su Yamna Chawi, Makoyasi Asengba Architect Amani. Naidiligi Tal Kotarai Indoor Stadium the Pangtopa Brahma Kumari Singi Mipam Spiritual Education for True Freedom Haibatorum the Wangang Bada Mantrin Hai Laibagas the Mahuksa the Gilerak Laba Chiksagi Lam Amasung Oza Gurugi Parampara Asigidamag Equina Choktok Chabapoi Laibagasi Ina Kulaba Science Ayurved Astrophysics Amasung Music Lamda Hauzikchu Begianic Singna Research Topam Oidi.
Mantri nai haujiki samas asida lamchat sajat honglakpagi achauba ama uba phanglakli masibu khanabagi mahutta karam tawraga hena fagananaba kari tawsige haibadu nainaba matam oire Diabetes laina thengarsi haiba pandamda Imphal Eastki Ningom Thom market ngasi diabetes leibra khangtoknaba amasung laina asigi matangda miyambu bahap tahanbagi thorum ama pangthokre Lions Club of Kanchipur amasung Kanchipur Centurion punna sinba lemna layangbagi camp aduda Power Mantri Thongam Bisojit saruk yaki Kem adu saruk yadra mantri hai miyamna diabetes laina gi maramda hena khangnaba bahap tahanbagi thorum sing pangthokpagi tangai fadabale masigi mathakta miyam haksang fana leibagi tangai fadabasulei Amaromda Mantrina Imphal Eastki Nongmaibumda Sidayai Hemi Home amasung Physiotherapy Clinic hangdokre Clinic asi hangdokpana lamdam asigi mipum khudimakta haksel gi lamda chawna khudong saba piragani haina Mantrina phongdokki tabiriba pawasi Akashbani Imphal degini Laiwag asina November 15 bu Janjatiya Gaurav Divas haina pangthokli Ingkumja lisingani kunmathogi November 10 da pangthokkiba kendragi mantri mandalna numit asibu Janjatiya Gaurav Divas pangthoknaba warep laukibani Bharana ningtamnapa sahi 35 suba kumon thoranga mari lenana leibak asi ningkha tamnabagidamak tribal freedom fighters singna laukiba thogdangbu ningsingbo oina numit asi pangthokpani numit asi tribal freedom fighter Birsa Munda gi chamani futare suba mapok numit chuni Thorom asigi matangda Akashbani Imphal ga wari sanabda kendra gi mapan thorom amasung Shiksha Raja Mantri Dr. R.K. Ranjan hai kumchi sahigi oina leibak asa leiriba mahi loisang singda Birsa Munda gi maramda nainaba amasung Bharat ningtamlakpa sahi 35 suba thoranga mari lena unsung heroes singi matangda khana nainagani Numit asida tribal lusingba singna British lenga ki mathakta ningtamnabagi damakta changsilamba khongjang sing adubu ningsingba oina makhoigi thauna lingjel makhoigi wakalon sing adu makhata na tungi haurakliba mirol singda khangal haunabagi damak palan thorom asi pangthokpani palan thorom asi Bharat Sarkarna chahi khudingi lisang chitna pangthoklagani Dr. Ranjan hai Shiksha Mantri Dharmendra Pradhan gi luching makhada leibak asida leiriba mahi loisang kudimakta masiga mari leinaba thorom sing pangthoktuna tribal luchingba singna lauramba thodang adubu sakhangba amasung tungi mirolda makhoibu khanganba honan bani Dr. Ranjan hai Laiba November di tang taramanga asida Bisumunda gi magi mapu numisida tribal leaders in the British ki mayo toramba freedom struggle do madu gi ningsung bo ina tungi generation da makogi spirit makogi idea the makogi concept of freedom makogi concept of identity do makata na amara sathana ba amasung khanhong madu damukta hariba palan asi tawgani hariba palan ase sahi khudingi lisang chna adimok satharaga ba India government ki decision ni adasima aina aidini Bharat ki ahanba Pradhan Mantri Jawaharlal Nehru gi chama kuntra humdu suba mapok kumon numit asibu hayeng angangi numit aina pangthokkani Manipur Pradesh Congress Committee na sindana numit asi Imphal gi BT Rotlaiba Congress Bhavan su pangthokkani Thoromda dol gi president amadi CLP luchingba yauna karmi singna luchingba asigi mitamda laikatuna ikai khumdaba utkani November 10 angangi numina lakpada Rajya gi Shiksha Mantri Thaunagjom Basanta Kumarna Rajya sigi angang singda yaipa paujel pirakli Mahaki pauzelda angangi numit pangthokpagi maroiba pandam angang singi hak shiksha amasung yaifa tharang sing mapung phana gyan tahanbani numit asina lakpada raija sigi angang singna makhoigi manglan adu mangphauna hananaba kanna honagadabani mantri hai punsida mai pakpa mi ama oinabagi damak hauna lonchat khangna chatkadabani sarkar asina angang singda magul leiba shiksha amasung afaba haksel machioiba chinjak sing phanganaba thabakaya paikhatli Manipur ngasi mioi amatan nauna COVID-19 positive oiba thenakide positive oiba mioi sikibagi pausu leite haujik phawda positive oiba apun masing lak ama lising kuntramapan chamapan chumna ama shure hariba matamasda COVID positive oiba mioi ahum naba phakiba galonana naba phaba apun masing lak ama lising kuntra taret chatret ni phuni toi shure naba phabagi changna chada marfudani pan dasmik mari taruni haujik active case tara leiri All Naga Doctors Forum Manipur ngasi Senapati Jila gi Maram Kulenda nomugi oba lemna layang bagi kem ama pangtokre maduda mioi satret rom lemna layang ki kemadu Assam Rifles ki Maram Battalion galonena sinbani maduda Rims Jenims amasung Caesar Hospital gi specialist Dr. Kayamarum Saruk Yaki Indian Red Cross Society Manipur State Branch ki makada Indian Red Cross Society Jiribam Branch sundina jila asigi khangalaba mioi marpuda Red Cross ki blanket kusinabagi thoromama hilgata leiba sign holder pangtokre
People Resource Development Association amasung One Stop Center Bisnupur gi mapok kumon ngasi Bisnupur da pangtokre thoramduda MLA Wahengbam Nalini Devi saruk yaki. International Peace and Social Advancement IPSA amasung lamyanba irabon ningsing loop kamaranga kachana kanglai puari khongul libagi thoram ama kasarda pangtokre. Mipamaduda lamyanba hijam irabot ki haugiba punsi wari amadi churachandagi mapa ibungo chawbi yamagi maramda maroiba wapam sing khananaina ki hari. Bisnupur Minister de Chathari Betara Manga Suba Manipur State Diki Matching da Neroka FC amasung DM Rao Panjan Amamam Chanadron Draw Chaki Atopa Match Amada Ketri Irin Mapan Youth Club na M Kabumu Panjal Marishno da Toiki Kumulampa Artificial Tapta Sanakiba State Diki Match Amada United Quazim Brothers na Athletics Football Club Panjal Ahum Sino da Toiki Manipur Police Sports Club na Yarkok United Club FC Bu Panjal Ahum Amada Toiki Artificial Top Ground Lamlong da Chathariba Anisuba Dr. M. Manauton Sin Amasung M. Chandrasaki Devi Memorial Master Football Championship da Basaina TBSF Ebu Panjel Ani Amada Amasung FC Imphal na IEVS Ebu Panjel Amasino da Toiki Akasbani Imphal gi pau tabiri Lau singo amasung mahim marong thabagi thabak asi awang nongpok lamdam gidi Yanglen Charuni amasung Sarkar asina thabak thoram sing asibu ningthina yengsili Lau singo amasung laumi yaipa thorang mantralogi makada Nagaland gi Meji Phima da pangthokpa awang nongpok lamdam da lau singi lamda thadariba scheme singi phibam yengsinbagi mifam da Kendra gi Agriculture Secretary Manos Ahujana Akasbani da hai Sarkar asina lamdam masida puthokliba lau singi pothok sing magun leina puthokibra haibadu yengsili Manghai Lomi Sing amasung Raja Sarkana punna honorabadi Lomi Sing is sentok lambi hengat an bangamgani. Siri Ahujan hai Laibak asina sinaba konanaba mapan lamdagi chanaba thau maruina palm oil miramdagi pusilagi awang nongpok lamdamasi oil palm thabagi khwaidagi chunaba maphamni. Manghai lamdamasida oil palm gi nursery semnaba amasung thau sumpham factory lingnaba thorang paikale masina lamdam asigi semilon phagatambada chawna mateng oigani. Indonesia gi Bali da pangthok kodrba taratret suba G20 mifam yaru nabagi damak Pradhan Mantri Narendra Modi hayeng Nai Delhi thadok lagani mifam manungda G20 lusingba singna malemgi oina singaraliba maruiba hiram singda wafam kya marum khanagadori handaki mifam asigi hiramna recover together recover stronger haibasni handaki G20 mifam gi maruiba agenda na food amasung energy security health amadi digital transformation ni Nai Delhi da paumising da wangang da Foreign Secretary Binay Mohan hai male masina hauzik COVID license matungda semilon yauna tongan ma hiram kaya da awaba saitheng mayoknari mifam gi loisamba numita Indonesia gi Rashtrapati na G20 gi presidency Pradhan Mantri Narendra Modi da khusinagani Bharat na G20 presidency sahi asigi December amadagi paiba hogani mathangi G20 mifam mathang sahi gi September da Bharat na yumbu ojana pangthokani England na T20 World Cup cricket title lore Melbourne cricket ground ngasi sanakiba final da England na Pakistan bo wicket manga da thoiki toss ngamduna England na Pakistan bo batting tohonbada apiba over the wicket nipan turaga ran chama contract lauki England na panda masi wicket manga turaga over 18 da yawba ngamki England gi Sam Curran na player of the match amasung player of the series tare Himachal Pradesh Vidhan Sabha Mikhal gi vote thana daga matung hauzik Gujarat Vidhan Sabha Mikhal lomda Rajniti dol singna mai onsilakli Jati amasung Raja Thaki Rajniti dol singi lusingba singna Gujarat ta hauzik Mikhal gi campaign chathaba hore Akasbani Paumin hai Sarkar pariba BJP gi Aggressor Gujarat campaign gi makhada Kendra gi mantri singna miyangwa tongan ma mafam singda mitin pangthokli Aggressor Gujarat haibadi chakhotpa Gujarat haibani masigi makhada dol asina Mikhal gi manifesto semnaba miyamdagi mot lawri Congress amasung Aam Aadmi Party gi lusing basingna mafam kya da Mikhal gi campaign pangthokli sit chama marphuni thoi leiba tangkak ani thona Mikhal pangthok kadriba asigi damak haujik phawda mirep chahung kun marina makoi gi mirep se sing piselakre mathang thagi amada bot thadana gadriba ahamba tangkak gi damak mirep chahum tara tarukna mirep se piselakre aduga December manga da pangthok kadriba ani suba tangkakina haujik phawda mirep nipana mirep se piselakre aroibada maroiba pau Water Resources Mantri Wahengbam Rajesh na hairi Manipur masa singna chatluba mafam singda makoigi haithoi singthoiba adubu mafam adugi miyamna singthanai tribal lusingbo singna ningtamnabagi damakta changchilamba khongjang tungi hauragliba miro singda khanganabagi damak janjatiya gaurav divas pangthokpani haina Kendra gi mantri Dr. R.K. Ranjan hairi
भारत की अहानबा प्रधानमंत्री जवाहरलाल नेहरू की चामा कुंथ्रा हुमदोई सुबा मपोक कुमोनबो लेबाक सिनबा थुंगबदा हयेंग अंगांगे नुमित हाइना पांगथोकदोरी केंद्र न हाइरी अवांग नोपोक लमदम असी ऑयल पाम थाबगी ख्वाइदगी चुनबा मफमनी अमसुंग इंग्लैंड न पाकिस्तान बु माइथिबा पीदुना T20 वर्ल्ड कप क्रिकेट टाइटल लौरे पाउ लोइजरे।